Saknairaba Manipuri filmmaker Oken Amakcham masagi anaba amana maram oiraga ngasi ayuk anganbada kongba khetri lekai de leiba masagi yumda leikhidre mahakna leikhidaba matamda masagi chahi humfuga mari shukre Oken Amakcham matam sangnadagi masagi anaba amana maram oiraga leirakhibani hairi Theater dagi haurakhiba Oken Amakchamna Manipuri cinema gi film director music director amadi actor ama oina achauba thaudang lauduna Manipuri cinema da fida ama kalakhibani Oken Amakcham gi Manipuri feature film Mayofi gi macha Nifuganithoi Shuba National Film Awards da Best Feature Film gi Film in Manipuri taduna National Film Award piduna ikai khumnakraba mishakni Magna direction pi khiba film khara pallabada China Telanga Mamai Mayofi gi macha Nungsithel amadi Lamai na chingbane Loinena kumjale singani kungani thoi da Oken Amakcham na direction pi khiba Manipuri film Lamai dagi Manipuri cinema na digital era da changlakpa haukhibani Saknairaba Manipuri filmmaker asina laikidabada Chief Minister Yumnam Khemchan former Chief Minister Nongthongbam Biren yauna luchingba kayana awaba fongdorakli